Thank you. ꯇꯧꯅꯔꯤꯗꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯐꯧꯗꯨꯅ ꯃꯐꯧ ꯃꯥꯜꯂꯦꯕꯀꯣ ꯃꯥꯅ ꯑꯌꯨꯛꯇꯨꯗ ꯐꯥꯔꯒ ꯑꯗꯨꯝ ꯄꯨꯈꯠ ꯇꯪꯈꯥꯏ ꯆꯟꯗ꯭ꯔꯤꯗꯅ ꯇꯪꯈꯥꯏ ꯆꯟꯗ꯭ꯔꯤ ꯁꯤꯒꯤ ꯀꯩꯕ ꯁꯤ ꯐꯩꯗꯣꯝ ꯍꯥꯏꯗꯥꯏꯅꯦ ꯐꯩꯗꯣꯝ ꯑꯃꯨꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯐꯩꯗꯣꯝ ꯑꯃꯁꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤꯁꯦ Therefore, ꯑꯩꯈꯣꯏꯒꯤ ꯊꯤꯝꯅ reduce waste ꯑꯩꯈꯣꯏ all teachers ꯅ ꯆꯪꯗꯨꯅ compost pit ꯑꯃ ꯇꯧꯕꯤꯔꯦ. ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯨꯋꯥꯡ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯔꯤꯕꯥꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯔꯣꯝ ꯎꯁꯥꯔꯥꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯎ ꯆꯥꯔꯥ ꯆꯥꯅꯤꯔꯣꯝ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯊꯥꯈꯤ. ꯎ ꯆꯥꯔꯥꯁꯤꯡ ꯑꯗꯨꯗ ꯅꯥꯁꯄꯇꯤ, ꯌꯣꯡꯆꯥꯛ, ꯆꯝꯄ꯭ꯔꯥ, ꯃꯧꯁꯃꯤꯅꯆꯤꯡꯕ ꯎꯍꯩ ꯄꯥꯟꯕ ꯆꯥꯔꯥ ꯀꯌꯥ ꯌꯥꯎꯈꯤ. ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯔꯣꯝ ꯎꯁꯥꯔꯥꯅꯤꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯍꯥꯏ. ꯁꯣꯛ 19,908ꯀꯤ ꯃꯦꯒꯤ ꯇꯥꯡ 23ꯗ USAꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯕꯒꯦ ꯍꯥꯏꯕꯗු ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯃꯆꯥꯁꯤꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯐꯝꯗ ꯎꯠꯂꯤ. ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯧꯅꯥ ꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ. ꯑꯃꯗ ꯎꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯁꯥꯏꯈꯣꯜꯗ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃ ꯅꯣꯡꯁꯨ ꯉꯥꯟꯕ ꯀꯨꯏꯈ꯭ꯔꯕꯅꯤꯅꯦ. ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯣ ꯏꯆꯥ ꯆꯤꯛꯂꯥꯁꯥ, ꯍꯣ ꯏꯆꯥ ꯁꯨꯁꯤ, ꯍꯣ ꯏꯆꯥ ꯌꯣꯡ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯂꯥꯛꯑꯣꯅꯤ ꯂꯥꯛꯑꯣ ꯁꯤꯗ. ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯎ ꯋꯥꯗ ꯂꯩꯔꯝꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯤꯗꯨꯅ ꯆꯠꯈꯤ. ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯣ ꯃꯤꯑꯣꯏꯕ ꯅꯈꯣꯏꯁꯤꯕꯨ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡꯗꯣ ꯎꯗ꯭ꯔꯦꯗꯣ ꯉꯁꯤꯗꯤ. Sini ucap kami siap sebentar itu lagi dan kali ini apa? ꯍꯦ ꯃꯤꯑꯣꯏꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯑꯣꯏꯕ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯖꯧꯍꯦ ꯅꯈꯣꯏ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ. Ini tahu, tahu kamu belum terlihat ini. Saya belum tahu. ꯑꯁꯨꯝꯅ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯅ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ. Nungsi matam chan chudra banina mai chu nang kaina lakre. Hai. ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯃꯪ ꯂꯥꯏꯔꯈ꯭ꯔꯕ ꯎꯃꯪ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯔꯝꯃꯤ. ꯍꯦ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯅꯈꯣꯏꯅ ꯐꯪꯂꯤꯕ ꯑꯁꯦ.
ꯅꯈꯣꯏꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯌꯥꯟꯊꯠꯄ ꯆꯤꯡꯄꯥ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯇꯦꯝꯊꯣꯛꯄ ꯑꯁꯤꯅ ꯅꯈꯣꯏꯅ ꯃꯍꯩꯁꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯔꯤꯕꯁꯤꯡ ꯑꯁꯦ ꯀꯣꯛꯆꯒꯦ ꯍꯥꯏꯔꯕꯗꯤ ꯎ ꯋꯥ ꯌꯥꯟꯊꯠꯄ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥꯕꯨ ꯇꯦꯝꯊꯣꯛꯄ ꯑꯁꯤ ꯂꯦꯞꯇꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯧꯒꯦ ꯅꯈꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯑꯁꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯁꯤ ꯁꯦ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯌꯥꯝ ꯍꯩꯔꯦ ꯏꯁꯤꯡ ꯈꯔ ꯈꯔ ꯆꯣꯠꯂꯨꯀꯣ ꯏꯁꯤꯡ ꯆꯣꯠꯂꯒ ꯈꯔ ꯈꯔ ꯀꯟ ꯆꯤꯡꯒꯗꯧꯕꯅꯤꯀꯣ ꯑꯗꯨ ꯀꯣꯃꯟꯈꯔꯦ ꯌꯥꯝ ꯍꯩꯔꯦ ꯃꯦꯂꯥꯗ ꯄꯨꯊꯣꯛꯑꯗꯣꯏꯅꯤ ꯁ꯭ꯀꯨꯜꯒꯤ ꯃꯦꯂꯥꯗ ꯑꯩꯒꯤ ꯁꯥꯇ꯭ꯔꯈꯩꯁꯤꯅ ꯁꯥꯕꯗꯤ ꯁꯨ ꯐꯗꯧꯕ ꯀꯥꯏ Sabit ng dudal si Korean Fruit Kuda. Class 9ꯗꯁꯨ ꯑꯉꯥꯡ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯥꯏ ꯀꯔꯝꯕꯅꯣ ꯃꯃꯥ ꯐꯅꯦꯛ ꯇꯥꯏ ꯍꯥꯏꯕꯗꯣ ꯅꯣꯏ ꯐꯅꯦꯛ ꯇꯥꯏꯗꯧꯕ ꯀꯅꯥꯅꯣ ꯄꯣꯔꯛꯑꯣꯍꯦ ꯂꯨꯄꯥ ꯀꯌꯥ ꯂꯧꯏ ꯐꯅꯦꯛ ꯑꯇꯩꯃꯟ 10 National Mother Day numita thaba champra chaam jo laire se ne si ge de humari sore Baba o baba kai lege ai ma bên đâu đây ai đang hai đứa sao nữa baba đang là cái gì rồi gì ba đứa sao nữa hai đứa ba đứa baba yai ma kari no wa kan ngang này chứ là sao rồi làm nè đi mang đi khách cô ta cháu पैसा kita biar ta cháu yai ma nang hindi ai ma làm nè nang phát tập Singapore phát tập chỉ ra cái sao của nang bo ai cái sao kia ta cháu mi na hai wa làm nó làm gì ta cháu phát tập Singapore laga phát tập chỉ ra cái sao thì nang phát tập làm gì để chẳng nó phát tập làm gì để cô nang dan taruh ni nang bo saya पैसा से kata lu kau hindi ai ma làm gì nang ông này mà xem nó quy đâu không Beat the plastic pollution together. Okay. 1, 2, 3. Beat the plastic pollution together. 다 살려가냐 너 이런 거 톡시 보자.